फावगे मरोइबा पाउसिंग पिजरे मीटै मैटै सिंबु ST लिस्ट चलहन्ना भारत के प्राइम मिनिस्टर दा रिकमेंडेशन अमा थाद्रिबा फावा STDCM गे खोंजंग हनखिरोइदौरे हेन्ना कनबा खोंजिंग चंगसिनबा सेम साख्रे जिरीबाम पुलिस ना मियोय अमदगी मालेमगी कैथेदा लुपा क्रोर अनिरोमगी ममल ओइगदौबा रिमडोल कैप्सूल पेस लिसिंग मौद्रागा चमापनगा मौद्रा फागतख्रे मथौ मसक खंगबा पर्सनल सिंगदा लुपा लिसिंग यांखैगी रिवार्ड पिसिनख्रे सरकार अमदी मियाम अनिगी मरक्ता मीडियाना चौबा थोंग अमा ओइरिबनी हाइना MP डॉक्टर लोरहो फोजीना हाइख्रे Armstrong Pamaibu DC Tamenglong oina nauna posting pirapagi mayokta miyamna yaningdaba khongjat chatkhre Amadi Paumi Welfare Foundation achahi asigi hanba tangka ki oina lamdam asigi Paumi 13 da medical assistance ki senfam yanthokre Times of Manipuri Paumi ang tabiriba mayam punimagpu ASHAPRIYA na taram nokchiri ngasige maruiba pauseng mayam da sandok na pizare Manipur lengak na maitai singbu ST lista yauhanaba recommendation thadriba fawba railway gi thabak tingbagi khongjang handokloi amadi hena kanba khongjang changsin gani haina STDCM gi convener Laishram Romesh na phongdokre ngasi thamai banda laiba ima konthong hanbi sanglenda pangthokpa paugi mifam amada mahakna makha taraduna STDCM की मरु ओइबा थौपुबा सिंगना लुचिंगदुना डेमोक्रेटिक ओइबा मोंगदा सेप्टेम्बर 6 ता रेलवे की थबक थिंगबगी खोंजंग चंगसिंखि मदुदा पुलिस पर्सनल सिंगना लोगी मतुंगिना पाइखटफम थोकपा थबक सिंग पाइखटपगी महुत्ता मिनुंगसि लेतना फु चैबा तौखिबगी थवंगबो अकनबा मोंगदा कंडेम तौवे ST की इश्यू असि मतंगदा ममांगदा चीफ मिनिस्टर दा कयारा खन्ना खंगनख्रबनी अदुबो चीफ मिनिस्टर मसाना इश्यू असि मरम चाइ हाइना कयारा खन्ना हाइख्रबसु नेशनल कोर्स असिदा रिकमेंडेशन थाबिदबसि यामना लाइबक थिबनी मणिपुर की तुंगी लाइबक अमा उरक्तबगी फिबम लाकपना लैंगाकनसु पाइखटफम थोकपा थबक पाइखटफम थोई अमदी हनबा लेतना खोंजंग कया चंगसिनबा सेम साबा लोरे हाइना फोंदोखि Masida Manipur laiba tongan tongan ba CSO sing Maira Paibi Lup sing amadi miyamna khongjang asi sagatpiyo haiki Halaman mayam khakna chingdana halaman mayam khak yaudana tawriba thabak tu mana karimba udana madugi thaksika sigi wamuda police oirabani ma osi oirabani haibigi mawongda aikhoi lamdam sigi thomi amada tati tawoina tana dan heta phudana saidana tawba haibase mase yamna lujadaba yamna tawhoidaba thawang ama khakni Politically, family stand nama, aikogi sems the labor udi. Madugi mahuta, ahangaki miyamgi, mamit mamai tupnaba, miyamgi ayaba program ni miyamgi sentiment kangba, miyamgi human oiba, miyamgi the makta laiba, adugumba mioi haibadugi, udnaba, yamna pet saving oinabi, program macha mioi bigi mi karagi, mateng pangba karato bunatana, aikogi nasan kowasigi, tungi future ki the makta, aikogi nasangi oiba, Porta aikogi future da ayang aikogi maitai se karma fibam da lehogani karma fibam da takigani adu oiba taragati national cost national gi oiba aikogi zati aikogi frup sigi tungi future gi damakta masimadi tawpham thokpra masimadi tawpham thoktabra haiba wafam du khallaga mangonda tawge haibagi yamna family political decision du mangonda laibu udi Jiribam Police की OC L Khogan Singh की मीडियम मखादा SIT रामेश्वर सिंह अमदी ASIA कृष्ण शर्मा लुचिंगबा टीम अमना जिरीबाम की मफम कयादा नुमित निनी चुपना थी बहुंबा चथरकपदा ngarang numidang pung 3 मखाइबम ताबा मतमदा Ashok Leyland truck registration number AS01JC 2823 asidagi Trenamol hydrochloride capsules Remdol 50 lising maudraga chamapan maudra fagat khre haina ngasi Jiribam police station da pangthokpa paugi mifam amada SPM mubi singna phongdokre mahakna makha taraduna yamna ngakpa anawba train amo ina lakpa narcotics drug psychotropic substance act ki manungda Tramadol hydrochloride capsule Remdol 50 hariba capsule asi Jiribam gi OC L Khogan Singh gi mityang makhada akaknaba paw ma fangbadage SIT Rameshwar Singh amade ASIA Krishna Sarmana Jiribam gi National Highway 37 mafam kharada frisking amadi checking tawbada ngarang numidang pung 3 makhairom taba matamda yamlaba drug sing asiga loinana miyoy ama sufaki
फारबा मियोय असigi ममिंगना नोंसाइबम रेस एलाइस याउना चाही 18 अपोक पर लैखिद्रबा एन तोम्बी सहा इम्फाल ईस्ट डिस्ट्रिक्ट के याइरिपोक तुपोकपी सवल लेकाई देगिने फारबा मियोय अदुना हाइदोरकपदा मेघालय गे ब्राइनी हाटतगी कैप्सूल अमदा लुपा चनी के कुनमंगा पीदुना लैरखिबनी हाइबा खंगबा ngamखिबगा लोइनना ड्रग्सिंग असि मोरे फावरगा म्यांमार रोमदा पुना बहोनरमखिबनी कार्टून बॉक्स अहुमदा पुरखिबा पुना कैप्सूल लिसिंग मौद्रा चमापनगा मौद्रा से मालेम की कैथेलदा चौराकना लुपा क्रोर अनिरोंगी ममल ओइगनी फारबा मियोय असigi मथक्ता NDNPS एक्ट की मखादा FIR अमा लौखटले नाकलमरोमदा ड्रग ललोनबा सेदा मरु ओइना चेनरिबा मियोय अदुमक्ति फाबा ngamdri अदुबो अथुबा मतमदा मसक ममिंग खंगबा ngamlagani हाइरदुना मथौदा पुकनिंग चंगबा अमदे मथौनादा पेलदुना SP ना ड्रग फाकिबा टीम असिदा रिवार्ड ओइना लुपा लिसिंग यांखै पीरगनी हाइना लौथोखि नाकलमरोमदा ngasi nungtil pung 13 minute 45 rom taba matamda akaknaba paw ma fangbadage kakching police ki kangbu amana palel bazar da frisking amasung checking chathabada molnoi khullomdagi bag ama puduna lakpa miyoi amadagi WY tablet paste lising mautra fare farba miyoi adugi mamingna tongjathang haukip elais thangboy chahi 18 apokpa satkholal haukip kawi tengnopal district ki manung chanba chikim village tagini महाकना हाइदोरकपगी मतुंग इना निसागी पोलम सिंह अदु कांगपोपी डिस्ट्रिक्ट की मनुंग चनबा साइटू साइपरमेनियादा लैबा हाइनु हाउकिप मपुरैबा मांगबोय कौबा मदा पीनबा मोरेदगी कांगपोपी तमना पुरखिबनी हाइब खंगबंगमखि आइनगी ओइबा मखा थबक सिंह लौखटनबा काक्चिंग पुलिस स्टेशन दा सिनखरे हाइरी कैप्सूल ट्रामाडोल हाइबा कैप्सूल सी एखोने डिटेक्ट तोई महाकी ममिंग असिना नोंसाइबम रेस एलाइस याइम महाकी मपागी ममिंग तोम्बी सिंहो याइपोक तपोपी सबल लेकाई देगी असिना तोरपा गारीसी चेक तौरबा मतमदा यामलबा मांगदा हुजी हुजी उरिबा मियांग मांगदा उच्चरिबा टैबलेट सिंगसी फाबंगमखि मीडिया लौरिबा थौदांग सिंह असि चावे सरकार अमसुंग मियाम अनिगी मरक्ता मीडिया अचौब थोंग अमसु ओइरिबनी हाइना आउटर के MP डॉक्टर लोरहो फोजिना हाइख्रे ngasi Manipur Hill Journalist Union na senduna Manipur Press Club da pangthokiba union asigi kuntra taruk suba mabok kumon thoramda athoiba mithunglen yoiba warol piraduna MP Dr. Lorho S Fojina makha taraduna Paumi singna marik chumba pau miyam da pina ba honasi miyam da chayet na ba amadi chamam na ba thokada ba pau singdi yariba makai pi da na ba hona biu haina appeal tawbuga loinana ching da lairiba paumi sing amatoina punsina ba hona biu haiki The media is so important, and I continue to encourage you to come together. Let us, as I was just saying, Churchampur for Churchampur, Tamenong for Tamenong, Ukruko for Chandel for Chandel, Kankopi and Sanakopi for their own places. Let us converge together. Thauramadu DIPR gi APO 10 Subam Sangita Amadi Union gi President Ramkhung Panmaina Akanaba Mithunglen Amadi Thauramappu ina sarukaki Thauramadu mari lenana laikhidraba Union asigi Vice President oiramba laikhidraba L Sept ki mafamda ikai khumnaba utpu oina minute ani 2 minute lepki Armstrong Pamaibu Tamenglong District ki Deputy Commissioner oina nauna posting tharakpabu yaning daba fongdokladuna Makhwam Marangching Village Authority amadi Thaubaina North East Frontier Railway gi thabak thauram thingzinbaga loinana Armstrong Pamai gi mitam mai thakre ngase khunasiga naknana laiba tunnel number 26A dagi horaga khunja singna chakhiba wakat khongchat aduda sarugya kiba Makhwam Marangchin Village Authority gi chairman Larunung Gadan Maina railway project asigi thabak thorom paikalakpada yum chahunga yankhairom eviction tawki eviction tawbida yaukiba yum sing compensation pibigi matangda Pamom Village amadi Marangching Village anigi chayet naba laibana matam kuina compensation pithoktana laikhi Adubu Armstrong Pamaina DC oina lakiba matamda Marangching Village ki ayaba yaudana compensation gi semfam Pamon Village sa pithoklamkhibani Pamon amadi Marangching Village anigi marakta laikhai tanabgi mamang thakta court case tawduna leiribani case adugi asengba wayal ama fangdringaida tumina compensation gi semfam pithoklamba si laibak thibani Thawang adu yaningda fongdokladuna DC Armstrong Pamai gi mathakta thengkhang kayarakta court case tawduna leiribani Wathogamada Chenariba Amadi Waroisin Puraktungaida Amukana DC oina thazilakpasi yaningde
Maram aduna lengaki khongthang asigi mayokta ngasidagi hoduna railway gi thabak thoram sing asi thasigi mapan fawba thingzilagani loinana karigumba lengang da hiram asigi matangda akan ba midyeng changlak trabadi makha taba hen ba khongjang kaya changsilagani haiki पैसा लौथोपा करी तौबा करो 36 करो मोइना लौथोपसे अखोई खुंजा सिंग जाते हाइना ngasi release akibani aduna magi mathakta government in the government action tawdri state government action tawdri pai khat phaw akhoi misi ban khungang se akhoi chathagani haina miyam singda lauthopani court ki badik sobjau jau doba thungkulong amasong pomon labjoi da CMP ba se khoi sobja janing de haibagi oina akhoi sakiba matam da ban lam tawi aduna mana ban tawdi chen to khrabani transport tawrabani ado amuk case loidring aida ma bu puselakpa haibe se akhoi manang sing janing de All Manipur Working Journalists Union ge Charitable Trust among Oiba Paumi Welfare Foundation PWF na Kumjali Singani Taramapan Kungi Oiba Hanba Feski Annual Medical Financial Assistance ki Senfam Lupa Lak Ahum ngasi Paumi Taramathoida Yanthokre ngasi Manipur Press Club tapang thokiba chamba thauramamada Medical Financial Assistance ki Senfam adu Foundation ge Chairperson Wangkhemcha Samjaina Luchingduna Khusinaki Chahi asigi oina anaba paumi tara humdoina application tharakpagi matung inna foundation asigi medical board na miyoi tara mathoida mateng pinaba ayaba pikraba matung senfam sing adu khusina khibani mateng pikraba paumi sing adu di amjugi founder member N Devenda Lupali Singh Nifu Pauning Kholgi editor Chongtham Meghavarna People's Chronicle gi Rakesh Lorembamda Lupali Singh Nifu Aikoigi Panthungi editor Manglem Pichimayum Amade Iraiba ki Paumi Nongwangthem Jonista Lupali Singh Kuntramanga Naharolgi Thaudangi Paumi and Arunda Lupali Singh Kuntra Amjugi General Secretary Sukham Nandada Lupali Singh Kunmanga Semitlon Chefongi Laikhendro Lokamda Lupali Singh Kun UNI gi correspondent Okram Brajamanida Lupali Singh Taramanga Impact TV gi Ras Nongthombam Amade Chel Express ki MD Ayub Khanda Lupali Singh Tara Khusinaki Hairi Ngasigi Thoramaduda Amjugi former president Su Oiriba Forum gi trustee and Tombiras Amjugi president Bijoy Kakching Tabam Amjugi general secretary Su Oibata Natana Trust Asigi trustee Oiriba ki H Nauba Amjugi treasurer Su Oiba trustee L Sanjit Kumar trustee Asem Vakta Sanju Bachaspati Mayum Sarkyaki Hayengdagi Hoduna Numini Chupna Pangtho Kadoriba North Eastern Council gi Humfunipa Laksuba Plenary Mifamda Sarugyaruna Bagidamak Manipurgi Governor Dr. Nazima Haptullah Amadi Chief Minister and Biren Ngasi Guwahati gi Damak Imphal Thadokre Union Home Minister Amit Sahana Hodoktuna Hangchit Fawba Chathagadaba Mifamaduda Amit Sahana Warol Pibaga Loinana North East State Singi Chief Minister Singnasu State ki Oiba Report Sing Mifamaduda Thamgadori Maduda Natana State Security ki Matangdasu Kana Nainagani Hairi Manipur ki ahanba 24/7 cab service oiriba lamjingba cab na ahanba oina miyam gidamakta monsoon offer ama pijari ba offer adudi 5% discount on any trip or any package Akupamarol gidamak contact tobiu Lamjingba cab Nagamapal Rims Road Lamjingba Group Building opposite to Lamjingba Nidhi Limited Imphal Aikogi phone number 18001027 natraga 8794613154 Breaking Matunda Mayamutaram Nokchari Makataba Pau Pizari Baby Shanagi case asi Legakna CBI da Sinanaba Marilenaba Che Chang Thakre Haiba Missy Sigi Matangda Sem Kiba JAC na Kangle Adubu Miyamna Pamlibadi CBI na case asi Paibaduni Maram Aduna Manipur Chief Minister na Atuma Matamda case asi Painaba Taksembiyu Haina JAC na Legaki Puning Chingsilakle JAC ke convener in charge El Ganeshwari na Thadorakba Cherola Sinamaka Tarakli Bade JAC na thamliba wafam sing karigumba lengakna thawaidaba tarabade matam kharagi oina lepliba khongjang asi henna kanba mowong amada lakpasu yai nakala maromda thangmaibangi manungda leriba organization amasung lanai mio singna baby sanagi case asi CBI na paibagi tang taba ma khangjuba fawba harau kumhai isai nongmai na chingba amata pangthokpiganu hairakle
State Vigilance Department के ऑफिसर ना यू थक्चिन लगा PWD के इंस्पेक्शन लाखिबा अदुगा ऑफिसर सिंगदा अकी अखंग पीखिबा विजिलेंस के ऑफिसर सिंह मथक्ता मणिपुर गवर्नमेंट ना एक्शन लोखटपियो हाइना मोइरांग केंद्र के MLA P शरद चंद्र की पर्सनल सेक्रेटरी हेमाम बोयाइना BJP मोइरांग मंडल अमसुंग MLA ऑफिस मोइरांग ना सिंधुना चथकिबा मोइरांग केंद्र की मनुंग लैबा लिसिंग अनि तरा तरे तरानिपान की PWD वर्क प्रोग्राम की यंगसिन खोंगचर अमदा फोंगोख्रे खोंगचर अदुदा प्रिंट अमदी इलेक्ट्रॉनिक मीडिया की खुथांगदा मोइरांग केंद्र मनुंग लैबा लिसिंग अनि तरा तरे तरानिपान की PWD की वर्क प्रोग्राम सिंग सेम्बल लोइख्रबसिंग अदुबो नोंगमनिनी के ममांगदा मियामदा लान उहन्नबा होनरकपबो यानिंगदबो फोंगदोक्तुना अचुंबा सेंगबा थबक तौबसिंग अदु मीडिया सिंग लोइनना चतुना मुक यंगसिनखे ngasi khongchar aduga mari leinana hemam boyai singh personal secretary MLA moirangna ngasi nongmanini gi mamangda print amadi electronic media singda moirang kendra da lising ani tara tare taranipan gi PWD work program thabak sudana paisa lauthokre haina yamna wild allegation amakhak moirang kendra gi MLA gi mingchat sokringai oiba ma lakpasi yamna laibak thibani मोइरांग केंद्र के MLA के लमजिंग मखादा अनौबा मोइरांग केंद्र मा ओइननबा तोंगान तोंगान बा हिरम सिंगदा अकन बा खोंजंग चंगसिंदुना थबक कया पांगथोक्तुना लाकले अदुबो सिगुंबा चीरबा तंजा सिदा मणिपुर की राजनीति की चरांगनबा मरक्ता मोइरांग केंद्र के MLA बु मणिपुर स्टेट विजिलेंस डिपार्टमेंट ना मोइरांग मनुंगदा तौखिबा थबक कया तौदे हाइदुना यामना वाइल्ड एलिगेशन अमखक तौरकपसी मरम चादे लोइना चलिबा चाही असिगी जुलाई 18 स्टेट विजिलेंस डिपार्टमेंट की SP अमना लुचिंगबा टीम अमना मोइरांग लमखाइदा यू थक्चिलगा PWD की इंस्पेक्शन लाखिबा इंजीनियर सिंगदा किहन खंगहनबगा लोइना लिसिंग अनि तरा तरे तरानिपान गी PWD वर्क प्रोग्राम असिगी बिल असि पॉलिटिकल लीडर अमना नमदुना इसिनलगा बिल असि काइखिबनी हाइना खुम्मु हाइदुना विजिलेंस की लुचिंगबदुना मोइरांग केंद्र के MLA P शरद चंद्र सिंह मिंगचथी नबा इंजीनियर सिंगदा की अखंग पीखिबसे BJP मोइरांग मंडल अमदी MLA ऑफिस मोइरांगना यामना कन्ना यानिंगदब फोंगदोक्ले मसे पुमनमक मणिपुर गवर्नमेंट ना यंगसिनबा चुमगने मोइरांग माइब्रम लेकाइदगी M शरद कौबा मोइरांग ब्लॉक कांग्रेस कमिटी की सेक्रेटरी नि हाइजबा अमना मोइरांगदा लिसिंग अनि तरा तरे तरानिपान गी PWD वर्क प्रोग्राम सिंग थबक सुदना पैसा लौथोखरे हाइरक्लिबसी नुंगाइजदे हौजिक M शरद की लेकाई ओरिबा माइब्रम लेकाई असि कोइलास थादुना मसामक न चलिबने मसे PWD वर्क प्रोग्राम अदुगी मनुंग चलिबने हाइखि तौखिबा थबक कया तौदे हाइना यामना वाइल्ड एलिगेशन अमखक तौरपसि खोइ मरम चादे हाइना स्टेट की विजिलेंस डिपार्टमेंट बो हानमुक्तदा कंडेम तौजै 2017-18 की MLA की अदुगुंबा PWD प्लान की मखादा लाइरक से कोयला थाखिबनी श्री शरद मसामंग चलिब लंबी से MLA की अदुगुंबा 2017-18 की प्लान की पैसाना कोयला थाखिबनी है ब्लॉक कांग्रेस कमिटी की सेक्रेटरी फॉर्म दसु आकना मीडिया की खुतांगदा जॉय जगत 2020 प्रोजेक्ट की सरुकमोइना अक्टोबर अनिदा ऑन द मूव फॉर पीस एंड जस्टिस हाइव थीमदा न्यू दिल्ली के राजघाट की जेनेवा फाउबा लेबाक तरा फाउदुना शांति ओइबा खोंगचट अमा पांगथोक्लगनी हाइना जॉय जगत 2020 कोऑर्डिनेशन कमिटी मणिपुर की कोऑर्डिनेटर हाउबिजम सुरजित फोंगदोख्रे ngasi Manipur Press Club ta pangthokiba paumi singa unaba amada surjitna makha taraduna hairiba khongchara si Mahatma Gandhi ge chamaga yankhai suba ama pokumon thoramga mari lenana pangthokpane khongchara sida punna kilometer lising taramari cover tawduna malim gi lebak tara fauduna chatkadawri bane khongchara sigi damak Manipur gi mahak masa amadi Tanya Karam sarukyagane puwari gi leimaida iduna lehauragadaba Geneva khongchara sida Europe na chingba Northwest Africa gi leibakayana sarukyagadawri खोंगचर असिगे मांगोइनना डेलीगेट सिंगना था सिगे कुंतरुक्तगी हौदुना अक्टोबर 2 फाउबा जेनेवा गे कैंटनदा वर्कशॉप अमसु पांगथोकने खोंगचर असिगे मरु ओइबा पांदमदी मालेमगी लैमाय असिदगी लाइरबा मरु फंगना मुथतपा मालेमगी ओइना थेंगनरिबा महौसागे खल काइथरक्लिबासि थेंगनाबा अखोइ मसेलगी मरक्ता हाना सुनाबा लेफनबा होनबनी हाइखि इंडिया ना खतंगना हाइबा अदगी देखोइना मणिपुर द स्टेट लेवल तो वयाक्तबा नेशनल लेवल खतंग तब याक्तबनीना मालेम अखोना मणिपुर सारी सुमायना अतोपदसु मयाम सारीबनीना इंडिया सारी सुमायना लोई साब ngaktani adigi लाइव अहोंग मयाम कंट्री खुदिंगमक्ता सिजिगी अहोंग मयाम लाकपना मरम ओइबनीना अखोइना सिदा खतंग कैंपेन तब यादबनीना मालेम की लेरिबा अखोय वखल मानबा अखोयगी पीसता नन वायलेंस पाम कांदे चनिंगबा चटपगी अपाम लेबा मयाम सिंग खोमजलकान सिदैसिदा अखोयगी जे जगह 2020 सी मसीजी पोसी आदा चौबमा जेनेवा तौरकान वारी मैम लौरकान कंट्री से थारकान से पोसी
लाइव मालेम की मरोइन अहोंग मयाम सिंह सिदगी कोई कमाई तौर कांसेदा खुंदा लेता बयागदगे कमाई तौर खुंदा लेता जिगे हाइबगी मधुगी वारी मयाम रो कांदा तौदबा यादे अदुगा एरोप्लेन सुंग लेपो बोम टॉप साब लेपियो मसी काना बलैते कोई नुक्सिनना हिंगमिनसे हाइबगी अदुम मेसेज तु पूरा कांसेदा वखल ताबिननबे अदुम तंजा अमखंग हाइतारे नुमिनिनी चुमना चथगदबा आयुष्मान भारत PMJY गे एनरोलमेंट प्रोग्राम या स्कूल केंद्र की मनुंग चना लेबा IMC वार्ड नंबर 18 की ओइना ब्रह्मपुर अरिबम लेकाई YDSC ग्राउंड दा ngasiदगी हौख्रे केंद्र सिगी MLA थोकचोम सत्यबर्तन सिंधुना पांगथोकिबा थौरम अदुदा वार्ड नंबर 18 की कॉर्पोरेटर लाइमयुम ओंबी इनुंगानबे CMHT अमदी PMJY डिपार्टमेंट की थौमी सिंह सुसरुक याखे अमदे डिपार्टमेंट असिना चाउरबा मतेंग पांगबिरकपगिदमक MLA ना नुंगाइबा फोंदोके MLA थोकचोम सत्यबर्तन मखा तारदुना हाइखे सरकार पाइखलिबा स्कीम सिंग असिगे कानबा मतौ करमना कदाइदगी लौगनी हाइदुना चममनदुना लैरिबा मियामगिदमक मखोई मखोईगी लेकाइदा चतुना असिगुम्बा थौरम पांगथोकपा हाइबसी यामना तंगाई फदे अमदी सरकारदगी फंगफम थोकपा खुदोंचाबसिंग असि मतम चाना फंगनबदा अचौबा मतेंग ओइरगनी नुमित निनीगी एनरोलमेंट प्रोग्राम असिदा पुन्ना मियोई चनीगा यांखै तरेतना अहानबा नुमितकी ओइना एनरोल तौखी मणिपुर की तोंगान तोंगान मफम सिंगदा अतोप स्टेट सिंगदगी लाकपा नॉन मणिपुरी सिंगना नमथाक तौरगा लेकाई लेकाई की युमदा चंगदुना अहोंगबा ममलदा खुदक्ता मतम संगदना सना साबीबा अमदी सना लुप्पा मचू लोकपीबा कया अमा इमुंगी मियोई सिंगदा मोइथेम तौरगा नारोंदा हुरानबगी थबक चथरंबगी मियामना खंगनरकपदगी लेकाइना वारकपा यावना पाउचे सिंगदा मखोई सिंग असिदगी चेक्सिनबा हाइदुना तोइना हापकपा थेंगनरे थासिगी तांगमरी दसु मोरेगा युमथंगनरिबा म्यांमार की तामू ताउंदा बिहार दगी नॉन मणिपुरी अनिना सना मचू लोकपा अमदी सेमनबगी तामूगी आया बैंक ऑफिस मनाक्ता लैबा युम अमदा चंगदुना सना मचू फजाहनबा अमदी पुलिस तौरिगाइदा युमगी इमुंग मनुंगदा सना अदु मयेंग ताना थेंगनबा खुदक्ता सना सिंग अदु ओनलगा येंगलुबदा वालंबदगी नॉन मणिपुरी अनि अदु लेकाई मियाम चंगदुना फाखी अमदी मखोइना तौरमलिबादु मियाम मांगदा अमुक हन्ना तौहंदुना येंखी तुंगदा मांगहनखिबा सना अदुगी अरुंबादु हंदोरखी हारिबा नॉन मणिपुरी अनि अदु बिहार की बगलपुर डिस्ट्रिक्ट तगी राजू कुमार साहा चही कुंथ्रामरी अपोकपा गोपाल प्रसाद अमदे गुलाचान चही निफुमाथोय अपोकपा रामपुनिसा कवे मखोय अनिमक नमथाक तौरंबगिदमक तामू पुलिस सिनक्रे हाइरी मालेम की तोंगान तोंगान मफम सिंगदा पांगथोकनबगुम मणिपुर काबोई यूनियन न सिंधुना ngasi रगाइलोंग वुमेन सोसाइटी की हॉलदा काबोई लैंग्वेज साइबर हिरमदा इंटरनेशनल डे ऑफ वर्ल्ड इंडिजिनियस लैंग्वेज 2019 पांगथोक्रे थौरमदुदा सरुक याकिबा मणिपुर काबोई यूनियन के प्रेसिडेंट डॉक्टर हिरा मलांगमई काबोईना काबोई लोनबु चौखट हन्नबगी पांदमदा ngasi असिगुम्बा मालेम की यलहौलोल नुमित असि पालन तौबने लोन चौखटलबदी फुरुपतसु चौखटपदा अराइबो ओइगदौरिबने हाइखी लोइना थौरम के सरुक अमो ओइना हिरम कयादा माई पाकलबा काबुई की एवार्डी कया अमसु खुदोलपोत पिदुना पुनिंग थवतकी लोन जो अखोई कबुई ngakna ngangba लोन अमा ओइरे मसी लोन चौखटपतादि जात फुलपसु चौखटली हाइबे पंदम से थमजबनी पाउगी मरथना तेमे ब्रेक अमा लौजरी कंगला फूड प्रोडक्ट ती इरम नंगी असेंग महौं येंग दियो गार्लिक मिक्सर खतन नतना कंगला गी अनोब फूड आइटम सिंगी महौ खंगलबदा ngauroi dawa kanabu leibagi कंगला ब्रेक की मतुंगदा मखताबा पाउ पिजरी मैथै इरोल इएक लोइना सेलोन अपुनबा लोक मिलालना लमदम असिदा लैरिबा मैथै मयक इबा पाबा हेहुद्रबा मियोइ सिंगबो लेमना ताकपि तंबीबगी थौरम ngasi जिरिबाम डिस्ट्रिक्ट के उचाथोल पांगथोक्रे हाइना लोपसिना थादोरप चेरोल मना हाइरकले
ngasi pangthokiba maitai mek tambibagi thoram aduda Milal gi president Yanglem Biren su saruk yaki haina Cherola cinema khatana phongdoraklei Rotary Club Silchar gi Silver Jubilee thoram Silchar gi Rajiv Bhavan da makhal makha kya gi thoram galoinena pangthokre ngase yupung tare lom taba matamda yoga pangthoktuna thoram adu hogdoki tungda Silchar town gi koibada miyam gi oiba khongchat ama chalaba tungda mapung oiba thoram pangthokhi thoram adu gi saruga moina Kasar district gi khangalaba ozan nifuni thoida Nation Builder Award lisingani taramapan piduna ikai khunnabu utke award fangkraba sing adugi marakta Manipuri Singer Van High School gi mathematics ki oja K Karuna Mishra amasung Govind Nagar Siwari High School gi oja Ngauba Singha yauri Safe Water Safe Life fiber hiramda nongmagi oiba awareness program ga loinana kumchi chahi gi oina class 10 amadi 12 parikha da makok thongkraba mahairoi singda mana mathum yenthokpagi thoram ngasi Kanchipur da leiba Kanchi Academy da LIC of the India Career Agents Branch CAB Imphal na sinduna pangthokre thoram adu da saruk yakiba LIC CAB Imphal gi branch manager L Laisan na hai malem gi oina thakna chanaba ising marang kaina leiraktabagi mi painaraklaba mikup asida ngasidi mioi kyana ising sizinaba matamda kai hena manghanbasu yaudaba nate ngasigi inkhalak liba mahairoi singna isingi maru oiba amadi karamna ising likna sizinakadage haiba khangzilabade isinga awaba si kharadang oirabasu kokpangamgani haibagi pandamda asigumba thoramasi pangthokchabani haiki 63rd anniversary pangthoiba samnana sei guding yoi angang sing the school da chalaga sumaina encouragement hoi ge Student of the Year Award haina sumaina award pibase sei guding pangthoi dosi the school select torga khoi lamda school sumaina upcoming school haib tare or school yam phaba singje kon select tor angang sine encouragement hoina sumaina pibne moi career kitang guidance hoina Bisnupur district ke manung janba Moirang amasung Imphal LLI Low Canal animaki pump house number 1 ge transformer yakidaba maramna labukta ising piba lepkre lau panba hauraba laumi sing awaba mayoknare Manipur ge Chief Minister N Biren na pump house asigi anoba transformer laigani haina kayara khana laumi sing amade maika yadom ge luchingba singda thajaba pikhrabasu ngasi fawba pibidana leire Chief Minister na transformer laigani natraga lairoi haibadu athuba matamda miyamda khangan biu haina Bisnupur BJP campaign committee gi thomi singna taksilakle Indian Red Cross Society Manipur State Branch na International Committee of Red Cross amadi Indian Red Cross Society gi makada paikhaliba livelihood program ASA gi mangal project asigi ahum suba tangka ki oiba selection committee gi mifam pangthokre mifam asena beneficiary Maudrani thoi khangat le haina Indian Red Cross Society Manipur State Branch ki Cherol mana hairakle Cherol asina makha tarakli bade khangat laba beneficiary sing society gi notice board tagi khanglaba yagani hairaduna beneficiary sing gi training chatliba tha sigi kun amasung kun mathoida society gi office hall da pangthoklagani akupa marol gi damak office tagi khanglaba yagani hairi Board amadi council na lauba examination gi fal haidokpa matamda lanbagi thodok thoktuna mahairoi singi mark wat na pirambagi wathok sing ase board natraga council da khaktamak taina ba yaroi paukhumche yengliba oja singsu thamoi sengba amadi cheksinba mathau tai haina SI school gi founder CH Jotina haikre wafam ase ngase Kanchipur da laiba SI school da pangthokpa school asigi literary meet kam teachers day gi thoramda haikibani mahakna haiki Pumna magasigi damag ay khudimagna apun batawdang lawminaba mathawtay haiki Oja singji am phana section biba oja ma aigedi aigi migi have naidana aikoina tawriba thabak to khichang sincere oina thabak tawningi aikoina board khakta da kap koi kano pibasu aikoina langani maramdi board to moina madu maran pibasu langani maramdi chi yeng chi oja ni tabulation to ju oja ni oja singna section mo wal hobu de moi ju contribute de changani du moi gidi akoigi mo section na yeng biba moi bu yeng chan biba aduga board ki ju kitang sincere oina thabak to haningi Thauramatuda Johnstone Higher Secondary School gi retired senior lecturer Wainaba Kumar Singh, SI School gi founder CH Jotin Singh, MU gi Department of Computer Science gi head Oinam Imocha Singh, amadi school asigi principal in charge S Chauba Singh na athoiba mithunglen Singh oina sarukya duna pangthoke. Ngasigi thauramasiga mari leinana CH Jotin na makha taraduna. Ngasi pangthokliba literary meet amadi teachers day gi thauramasi school asida leiriba mahairoi singda lairik tambagi wangmada extra curricular activities sing hengat hannaba amade
Program ama organize tawbada oja singna lamjingduna tambinaba maru oina ngasigi tharam asi pangthokpani haiki. Kabi Laitam Them Ram Singh Memorial Trust Thobal na Thobal College Samadi Manipur Sahitya Samiti Thobal Aniga Kusam Nanduna Kabi Laitam Them Ram Singh gi punsi amasung mahak na tawramba literary gi thabak sing haibasigi no magi oiba orientation program ama ngasi Thobal College ki conference hall da pangthokre Thoram gi saruk amana athoiba mithunglen sing na luchingduna laikhidraba Kabi Laitam Them Ram Singh gi photo da laisu katuna ikai khumna bu utpagal loinana Kabi Ram Singh da kathokpa souvenir amadi Manipur Sahitya Samiti Thobal na fongba Thobal College ki thabak tagi potharaba associate professor Dr. K.H. Minoda Singh na iba mai chak liba iram dam haina mingthonba sairingi lairiga ma sufongki Kakching lamdam gi saknai raba iba Kakching lamdam gi mahai masil amasung chawkha thorang gi lamda manglomda pukhatna ba khonabada achaubu thodang lauduna lakliba Naurem Gandhar thabak tagi potharaba principal bu yai fa thousal nibagi thawramama ngarang Kakching district ki Kakching wairi laisang bamda pangthokre Naurem Gandhar gi chahi marifu suba mapok numit thoramga loinana pangthokiba thawramaduda library and information center Kakching macha chanu Kakching amasung tongan ba miyoi kyana oja Naurem Gandhar gi mafamda khudolpot sing piduna Oja si punsi nungchangna ana yek yaudana miyam gi thabak makha tan tawba ngamba bina ba taibang mapugi mafamda thawni jakhi Thawramga mari leinana Naurem Gandharna Kakching da mahi masing tamba horakhibagi ihau amasung Kakching gi ahalaman singna hona birakhiba kayagi matangda mahakna thengnarakhiba kayagi matangda miyamda pautamki Tamenglong District ki Tausem Subdivision gi Pangkhot 5 Village ki jurisdiction da laiba ke Chongloi Waterfall da thamba signboard masak khangdaba lamhenba miyoi singna thugairambagi thawongbu akanba mongda yaningdaba fongdokpaga loinana signboard thugairamba miyoi sing faduna akanba cherak pidriba fawba matam kaktana waterfall asida changba thingle haina Pangkhot 5 Village ki chief P Deha Chongloi na thadorpa cherolamana hairakli Bharat Sarkar amadi Manipur Sarkar anina miyam gi aifa thawrangi damak paikhaliba thabak thawram singi matang sensitization workshop ama pangthokpag loinana mifamama ngasi DC Thobal and Bandanana mayai tangbal lawduna DC Thobal gi conference hall da pangthokre district administration Thobal na senduna pangthokiba workshop aduda Bharat amadi Manipur Sarkar na miyam gi aifa thawrangi damak ta paikhaliba PMJAY CMHT Beti Bachao Beti Parao Poshan Ma Nupi angang mari leinaba issue sing taret suba economic census ki matangda tongan ba department ya khangai sing na wangang ke thawramadu ko mari leinana DC Thobal and Bandanana hai district asida hauzik paikhat pa hokraba scheme sing mai pakna paikhat na ba khonabada district asigi tongan ba department jila parishad gram panchayat ki pradhan member municipal council ki councillor member amadi miyam gi thaudang changi Loinana tongan ba scheme di khuthangda piriba khudong chaba sing miyamna yohanduna chawkhatpa iramda mama ohenaba ekhoi puna hona minasi haiki MLA Megha Chandra Kaisamga loinana BYFY gi member sing Yairipok Municipal Council gi councillor singa loinana Yairipok CHC gi awada yengsinba amadi BYFY gi koibaga loinana lam tu sit sengduna uchara kaya thakre Ngarang dagi hauduna numinini chupna chatharakiba thawramadu ga mari leinana MLA Megha Chandrana YPK CHC da doctor amadi staff kaya gi awat pa leiba sing khudakta concerned minister contact tawduna athuba matamda thabirakna ba haizaki loina CIC asigi awat apa khudimak mention mangamna ba khonagani haiki nakala maromda ngasi khwaidagi chawba challenge samo ina mayoknari ba solid waste management gi matang da so policy kaya semduna lamdamasi garbage free zone amo oina ba khonabada Yairipok Municipal Council da su khanganki More da laiba St George School Catholic Church na senduna Mothers Mary Day gi thawram pangthokre Thawramadu da More da laiba Catholic Church pas Tamil Kuki amadi atopa jati kayana candle paiduna Isorgi Laisol kaya ga loinana More town manungda koina khongchat chatki Moti Paugi marthana tin break ma lawsari Sheer dreams in her eyes.
Dreams to fly. Dream to bring a smile. Thanks AHM for making our dreams come true. AHM, a complete air hostess training institute. AIYF Manipur State Council na sinjaduna lamyanba luching purel hijam irawat the tribute tawjaba kunmari rak suba state level jananeta hijam irawat saithai se changdamnaba pangthok jaragan category ani thokna khaidok jai junior amasung senior category form thajan bagi aroiba numitna 18 September 2019 date of competition 22nd September 2019 mafamna JN Manipur Dance Academy Imphal competition sigi form pampamna AIYF office irawat Bhavan Group Mahalteng Imphal Manipuri gi sejak bisingna form homtang lobiduna asida upcoming singer na saruk yabiyo aduga masigi competition asi khalaliba sejak singidi amna soba platform mo idini Manipur gi nongle khalak libi singna saruk yabiyo kunmari ra suba state level jananeta hijam irawat se thai se changdam break matungda mayam utaram nokchari Catholic School Kanchipur Yanova Father Ama Chatliba Thakaya Sigi Manungda Haplagani Haina School Asigi Parent Teachers Association da Bishop House ki Maikai Digi Thazaba Pirakle Haina Parents Teachers Association Catholic School Kanchipur gi Cherol Mana Hairakle Cherol aduna makha taribadi School Asigi Father Soni Thomas na Asoiba Singh Matam Chana Thigat Piduna Mafam Lauthokiba Amadi Mahairoi Singi Punsi Kannaba Honabada Achaubo Thaudang Lauriba Kanglaipak Kanbalup Amadi Bishop House Pu Association Asigi Maikai Digi Thagat Pufungdorakle Ngasidagi Hauduna Thasigi Taranithoi Fawba Numit Mangani Chatkadaba Horticulture and Soil Conservation Department gi Makhada Laiba Technical Staff Singi External Study Tour Ngasi Department Asigi Director Motum Kiran Kumar Nalam Thakre Sanjan Thongda Laiba Department Asigi Office Complex Tagi Lamthakiba Study Tour Asi Mission Integrated Development of Horticulture gi Makhada Sinbane Masida Tonganba District Singdagi Khangatlaba Technical Staff Kunna Sarukyari Assistant Agriculture Officer M Navachandrana Luchingba Mihut Kangbu Asina Assam gi ICAR Barapani EEI AAU Headquarters Khanapara Loinana Meghalaya gi Dragon Fruit Farm amadi CPRS Silong da koina chatuna mafam aduda paikaliba horticulture ga mari lenaba thabak thoram sing yengane ngasi external study tour adu lamtha bagi mikupta Horticulture and Soil Conservation Department gi Director Motum Kiran Kumar na study tour asida saruk yariba technical staff sing asina mapal lamgi institute amadi research center sing da lairiba ahenba technology singi lousing fangbaga loinana lamdam asigi lomi singna horticulture gi pothok puthokpada hena mateng oyagani haiki Asoba kagi university mayam amadi project mayam pakhaliba mafam sing da thari haraga technology mayam sing ase Manipur su khoi farmers sing amadi khoi topa khoi department gi labor staff sing khoi disseminate tawon laba ko dum sinjabani aduga high level program asi moi sing asi khoi department gi fund gi matungina khoi se flight charge doini moi sing se je khoi na department khoi sigi director tagi khoi thajari haraga mai airport phagudi khoi na khoi gi official staff khoi gi gari na khoi Thilorani aduga moine 11 da muk loira matung da 12 ta moise muk khalaka dawni khagi Imphal sida Haukiba Kumjal Singani Tarani Thoigi March Kunmanga da mafam khangdana mangkhraga April gi tang mapan gi nungthil da Kakching da leiba Mahadev Ching da mai thadoklaba siba hakchang oina fangkibi Wabagai Thingel dagi Kaisam Premila Devi gi misi asigi matangda aroiba wayal ama purakna ba honabada Achauba Thaudang Laukiba Police Personnel Sing Civil Society Organizations Mairapaibi Lukki Maruiba Thomi Sing Okpagi Thamama Ngasi Wabagai da leiba Wabagai Educational Sporting Club ki ground da pangthokre JAC against the brutal killing of Kaisham Premila Devi Wabagai na sinduna pangthokba thoramaduda Poirei Leimarol gi Ima L Mem Chobi UCM gi President Sunil Karam amasung COHR gi President Punil Drokon Samna DICE ki members sing oina sarukya ke Ngasigi Tauram gi saruka moina Kaisam Premila Devi gi misi aduda chenaba Kakching Turel Wang Maning Thau Pareng Lekai degi Mayang Lambam Kelendrobo Fana Bohonabada amadi mahaki mathakta chathakiba case aduda achauba thaudang lauduna mateng pangbikiba Kakching Police ki matamdugi police officer amadi personal sing Civil Society Organization singi miyo amadi atay mateng pangpirakiba Mairabai bi Ima Ibel Singda achamba khudol piduna ikai khumnabu utke Ningsing bayai Kaisam Premila gi misi asida chenaba Kakching Turel Wangma Ningthau Pareng Lekai degi Mayang Langbam Kelendro Haukiba August 18 da District and Session Judge Thobal gi court na misi asiga mari lenana Mapun Sisuba Padok Pikibani Haidi Golden Arts Production GAPS na present Tauba Amadi A Salejana Putokpa Ngamlaroi Miraiba Nangbu Haina
Mingthonba video album ama ngasi haunabi matung ina Kanchipurda laiba IPS Jelena Audio Visual Lab ta release tawkhre. Video album asi Ajit Ningthauzana direction pibani aduga video album asi gi lyrics na Kennedy na oiri. Hausa kamok sanabagi Paulo bisi. All Marine Sports Association Amsagi Minyang Makada Maipo Soccer Youth Development Organization MSYDO Laiching Maipo na Sinduna Taranipa Laksuba 7-man soccer tournament Lisingani Taramapan Ngasidagi Technopal District Laiching Maipo Playground da Hodokre Punna team Humfunipa na Sarugyagada Riba tournament adugi ngasi ahoba numita Sinanu Institute of Science amasung Chintam FC ani na sanakiba apiba matamgi manungda goal amata chanaba ngamdabadagi tie break ta Sinanu Institute of Science na Chingtam FC bu goal ani amada maitiba pekhi. Hayeng tournament asigi ani suba amasung ahum suba match singda Maipo Village Authority amasung Eastern Brass FC ani na nungthilpung amataba matamda aduga Kamu FC amasung Unapal FC ani na nungthilpung ani makai taba matamda sanaragani hairi. All Jiribam Sports Association AJS Jiribam na Sinduna Jiribam Higher Secondary School ge playground da August ki tang kuntra dagi team Taramathoina Sarukyaduna Chatharkiba Tarataruk Suba Chanda Menungambi Memorial Mini Boys Under 13 Football League Tournament Lisingani Taramapangi ngasi sanakiba hanba match da PFC Fightol na Lalpani FC bu goal taret sinoda maitiba piki aduga ani suba match ki oina BBA Chotobegra amadi Sonapur GPSA goal ani chanaduna throw oiki Hayeng SBNYC Jirigad amadi Sunrise Club Kadam Tala ani na sanagani Manipur Amateur Boxing Association Mabagi Ming Season Aduna Masana Masabu Secretary General ni Haizaba Khoibi Salamna Ngarang Manipur da Fongba Pauche amadi Electronics Media Singda Mari Suba Senior Male Boxing Trial Pangthoklagani Hairibasi Chanabayaroi Haina Mabagi President NG Tes Kumar Fongdokre Ngasi Kumalampak ta Laiba Mabagi Office Pangthokpa Paumi Singa Unaba Mada Mahakna Wafamasi Fongdokibane Mahakna Makha Taraduna Hairiba trial asi mabana hayeng pangthokani haina mangjauna miyamda khangan khiba laikhrabani asumna miyam amadi boxing bu pamjaba miyoi singna chamam naba pokhan gadaba thawong asi yaningde Khoibi Salam Association asi ge Secretary General oina ing sok lisingani nipan dagi hauduna chahi tara rom sige association asi ge activities general body statement account na chingbagi mari leinaba document amata register of societies da thagalamdabana maram oiraga Association asigi mangki gadra ki badagi haukiba August ki kunda Association asigi rule gi matungina nauna election tawduna khallaba miyoi singna hauzik Association asi mapungfana chalai ribani masida mahakna Association asi bu Boxing Federation of India na recognize tawde hairibasi election loikiba tha fadre BFI da thanaba che chang sem saba loire atuba matamda tharagani Khoibi Salam asi Association asiga mari leinadre haina mahakna makhata ki Manipur Olympic Association ki authorities amadi sports authorities akoina sinajadana hojik mabagi functioning si am phajana akoi chathari mayam lingbi rakpada trial tori mayam si masida marak thana miyam da lan honba naba khoibi salam na ma masamuksi mabagi secretary general ni haidana miyam da khabar habi si masi aran mani khoibi salam karim to boidre hojik ma matamama da oiramani aduma election da masamak thengno da defeat tobudi anobo managing committee ama leire aduna khoibi na thoiba pau che masi chanaba yadaba pauni masi de ek tobi ganu aduga respected media personalities sinachu kariguma mabaga mari leina ba any pau activities lakuma matamda hana mabada gi ayaba amatang natraga information tan lobiraga matungda phongbirak Manipur gi miyam da especially boxers in the lady but tamam na base soidana kohan bangangani aduna khoibi na ngasi khabar da phongi base aran bani yumpham jawda bani loina na mahagna lana secretary general woidana woi haibagi damakta ai magi mathata so cause notice amaju thajagre makha taba maga samnara makhudi makso kai action launa ba thorang tole hai wafam che thamjabani Chadliba tha sikani dagi mari fawba Assam gi Dispur da laiba Sports Authority of India sign sinduna Bogesbari Funkani Indoor Stadium da pangthokiba Boro Federation Cup National Sub Junior
junior amadi senior martial arts championship listing ani taramapanda Manipur ki mixed martial arts team na gold mari silver mari amadi bronze ama fangduna championship asigi ahum suba mana laurakle haina Manipur mixed martial association na cherola mana fanglokle Cherola sina makha taribadi championship asida medal fanglaba sanaroi singasi tha sigi kunipan amasung kumapanda Delhi gi Noida da pangthokadoriba taruk suba National Amateur MMA Championship listing ani taramapanda Manipur gi mahut sinduna sarugyarugani hairi Manipur University Kanchipur gi meeting makhada Royal Academy of Law College na sinduna Asem Arun Kumar Singh Memorial Manipur University Inter College Table Tennis Tournament ngasi Royal Academy of Law College ta hudokre Jathariba tournament asida mai paglaba sanaroi sing aduna All India University Table Tennis Tournament ta Manipur gi mahut sinduna sarugya hangani haina thawramaduda sarugya kiba Royal Academy of Law College Oinam gi principal Irengbam Jukeswar na phongdoke ngasi haudokiba Asem Arun Kumar Singh Memorial Manipur University Inter College Table Tennis Tournament asigi nipa gi kanglupta Imphal College na DM College pu ahum ani Biramangol College Sawmbungna Kha Manipur College Kakching bu ahum ama Manipur University na LMS Law College pu ahum ama aduga Moirang College na Manipur College pu set ahum sinoda maithiba piki Mai pang na ngasigi trial selection asida mai pa aba kangbu sing asi aikoi All India gi haibadi Manipur gi represent obirega koi All India Inter University ada saruk yabiru gudai bani adana makoina madu mai pang na halakpadu aikoi mayamda sanaroi singda akoina madugi yaipa mangol asirbat akoi pijari sanaroi amana sanabagi nungaiba phangbibado madu phaubiyo loinana aikoi gi shagi ijat madi iramnamgi ijat pubirao sanaba mai pang na hanbirao aibo wapam kharsi thamjaraga mayam puno ngasi nungthil phone akiba pauche singda kari kari maru we pau yaw kibage habdo mayam puna khamina si Kanglei Paki Meira Governor amasung Chief Minister Guwahati gi damak Imphal thadokre Paumi tarang nithoida ana layengi lupa lakh ahum gi tengbang selfam ngasi yenthokre thada taba horokraba Chandrayaan 2 gi lander ga IISRO ga pau phonakidre cycle na malengule baktre chikdaba G Naubibu Maitai Council Morena Okre Catholic School Kanchipur gi anu father amashin gadori Kangla pau khongjang jangsin khiba STDC gi hal oreba singda Imphal Osina karib gumba respect amata uttana fu saiba tokhiba nungaite Romes Chandrayaan 2 gi lander Vikram ga control room ga pau phonakidre ayat apan macha ama thingnabada ninghan naroidabani Prime Minister Pauzel Police ki thawong yaningde Democratic oiba khongjang changhin khigani Ramesh Chandrayaan 2 mission mai pakidre PM na ISRO gi scientist sing ninghan dana ba pang thorkhre mapal lamdagi niyom kaina pusilakba yen sing khudakta thingbiu Catholic School gi anoba principal haplagani Pandam Chief Minister na political will leitabadagi mitei gi recommend tawdabani demand from the fawa khongjang changhin khigani STDCM Chandrayaan 2 mission gi lander Vikram tha yogadaba kilometer ani meter chama walingeda pau phonakidre Manipur Hills Journalist Union gi kuntra truk suba mapok kumon pangthokre mapandagi pusilakliba yensing Manipur lengakna yengsingadabani association manaba IM na framework agreement manungda yauribasing CSO singda khangankhre muibagi apama matungina India amani naga inga chingna jumnonaba oina leinaba lambi semle hairi Chandrayaan 2 maithibunate India gi space ki khongchat mai panga chathari State Vigilance Department officer gi mathakta action lobiu maral leibasing leinganga cherak pibiu Aroi bada maru pa mukana Maitai Singhu ST lista chalhanna ba Bharat ki Prime Minister da recommendation ama thadiba fawba STDCM gi khongjang khankhiroi dawri hena kanba khongjang changsinaba sem sakrai Jiribam Police na miyoi amadagi malem gi kaithel dal dupa crore ani rongi mamal logedoba Rimdol capsule piece listing mongdraga chamapan mongdra fagatkrai mathau masakhangba personal singda lupa lising yankhai gi reward khosinakrai Sarkar amadi miyam ani gi marakta media na choba thong ama oiribani haina MP Dr. Lorho Fojin Haikrai
Armstrong Pamai bu DC Tamenglong aina nauna posting pirakpagi mayokta miyamna yaningnaba khongchak chatkre. Amadi Paumi Welfare Foundation na chahi asigi hanba tangka ki oina lamdam asigi Paumi tara mathoida medical assistance ki senfam yanthokre. Ngasigi oina di matang asida Manipuri Paulo shinjare Paumi ang tabiri ba mayam punamakpo ASHAPRIYA namukana khurumjare.